E-PAO tabiriba khudimak po Uitram Susmitana ayuki pau pizari ahanbida maruoiba headline. Kongba Maru Laiphamda Kuki na Nongmei Kaptharakhre Manipuri luchingba Singna tumina leishinba matam natre haina lupna phongdorakli. Arambai Tengol na kuchu kutlai sing Mari lenaba singda kusinababu hanagi CM na thagalakli. Kangpokpi da posting taba police personnel singna illegal tax pidanaba SP na notice thokre. Khulai Thingatlubaga matam sangdokre. Pau sandona pijari. Kongba Maru Laiphamda Kuki na Nongmei Kaptharakhre Manipuri luchingba Singna tumina leishinba matam natre haina lupna phongdorakli. Ningsingba thoktraba matamdagi maitai singna lamta thagi nongma panbada lepa leitana amuk pangthoktona lakpa laison tinson gi thoram ama oina Imphal East District ki manung chana leiba Kongba Maru Laiphamda ngasi ayu pung 10 rom tabada laitin gi thoram pangthokpa chalubada Kuki khutlai paiba singna Nongmei Kaptharakhre hari Nongmei kapsinbagi thodok aduda laibak phabadagi miyoi amata asoka pandi yaukhide hari Thodok thopamdagi press na phangba pawgi matung ina ngasi ayuk pung 10 rom taba matamda Kongba Maru Laiphamda laison tinson gi thabak Thoram pangthoknaba laitinga mari lenaba miyoi senam kholgi miyoi Imphal East District ki additional SP Sagolmangda deploy tawduna leriba CRPF ki kangbu amadi Sagolmang police ki OC yauna miyoi kangbu amana Kongba Laiphamda changsilubada chingtakta leramba Kuki khutlai paiba singna Nongmei Kaptharakhre hari Thodok asi Kongba Maru gi chingtakta leba Laiphamda natana Laiphamda asigi chingkhongda leba laisangda thoram pangthoknaba hotnaringaida Nongmei Kaptharakhre hari Amaromda Thodok asigi matangda yaningdaba phongdoktuna Kongba Maru semgat lupki miyosingna Manipur Press Club ta pawgi mifam ama pangthokre Pawgi mifam aduga mari lenana Kongba Maru semgat lupki luchingpural aribam ningthem jauna phongdokhibada ing 1950 dagi hauna Kongba Maru asida maitegi oina laithau tinthogi thabak thoram asi chahi khudingi adumak pangthoktuna lakpagum handak chahi gi oina su thoram pangthoknaba changlubada Kuki khutlai paiba singna Nongmei Kaptharakhre thoram asi akan amongda yaningde Mamangda Laifam asina laigi thoram pangthokpada asigumba thodok asi thokiba leitri handak thokliba thodok asina ahanbani adobu Kuki khutlai paiba singna chingthaktagi Nongmei Kaptharakhre ngak sen tawduna laigi tawdaba yadaba laison tinson gi thoramdi pangthokhi Makatana atopa maitegi maru oiba laifam singda laigi thoram sing aduma pangthoknaba sem saduna leiri asumna laigi thoram pangthoknaba honabada Nongmei Kaptharakhre thawong asida India lengak amadi lamdam asigi luchingba singna tumina yengduna adumak leithokpa matam natre matik chana ngak senduna lai khurumagi thoramda ayat apan pidana ba honabana achumba khongthang oigani haikhi Kongba Maru Laiphamda security force sing yauna laigi thoram tawba changluba miyoi singda Kuki khutlai paiba singna Nongmei Kaptharakhre thawong adubu akanwa mongda yaningdaba amadi pendaba phongdoktuna Imphal East District ki Sika outpost mamangda lamdam adongi yamlaba nupi sing thoraktuna lambi aduda lakpa achat awong sing tawriba singi thingbagi khongjangsu changsingkhi Arambai Tengol na kuchu khutlai sing Mari neraba singda khusinababu hanagi CM na thagalakli Hanagi Chief Minister N. Virenna Arambai Tengol na ngarang fireb ama lawduna Mari lenaba singda khuchu khutlai sing sinarikhiba adu balamdam asida ingtapa amadi mahusagi phibamda hanjilaknabagi thong hangbani khongthang asi laropagi damak Arambai Tengol bu thagatle haina mahaki account da thagalapa post amana hairi Mahakna social media platform ama oiriba account da thagalakiba post asigi matung inna Arambai Tengol na ngarang Mari lenaba singda khuchu khutlai khusinaba asi lamdam asina mahosagi punsi amadi ingtapa hanjiloknabagi achauba khongthang amani masina lamdam asida thokliba irang asigi achauba maiwon amadi oiragani haibagi thajaba lei khuchu khutlai sing khuchanarakiba asina lana lamdam asida leramba ungkhatnabagi phibam asi kharam khaidi hanthanba ngamlagani mahosagi phibam hanjin hanba ing tapal lakhanba amadi tung koina chatnagadaba phibam ama semada achauba mateng ama oiragani
Fivam asi laknaba honabada India ki Prime Minister Narendra Modi, Home Minister Amit Shah amadi Manipur ki Governor Ajay Kumar Bhalla na lokhiba thodangbu thagatpa phongdoi. Lamdam asida thokliba irang asi athubada waroishin ama puraktuna ingtapa amadi mahosagi punsida hanjin hanaba honabada achauba thodang kaya lauri. Haujikti lamdam asida leiriba mipum khudimakna ingtapa chaukhatpa amadi pangal kanba India ama semnaba honabada punna thodang lominarasi haina mahakna Kiba post asina makatari. Kangpokpida posting taba police personnel singna illegal tax pidanaba SP na notice thokre. Kangpokpi police station da thabak tawriba police personnel singna aina thingkraba organization singna sel gi demand tawriba sing asi kana amatana piba yaroi haina Kangpokpi district ki superintendent of police SP Manoj Pravakar IPS na official notification ama thokre hari. SP asigi official oiba notification amagi matung inna hai aina thingkraba organization kharana Kangpokpi district ta posting tariba police personnel singdagi sel gi demand sing torapagi report leire maram aduna police personnel amadi rank and file singna hariba sel gi demand sing asi pidanaba akanba warning tawri Kanagumba police personnel singna hariba demand asiga mari leinaba khudong chadaba yaurabadi SP Kangpokpi gi office ta contact tawai yagani hari SP Kangpokpi gi directive asi thoklebe irang asigi khudong chaba lauraga aina thingkraba lup kaya gi khutlai paiba miyoi kaya ama ain kaina tax Kongba amadi donation torakpa asigi mayoktani hari amaromda tha anirom asida ain kaina senkhai thumkhai da chenaba miyoi yang khairom security force singna fawangam khrei January thada Manipur government state police central armed forces amasung army yawa dedicated anti-extortion cell ama Manipur home department linkhatuna state asida extortion thingnaba amadi miyambu tekta kaidana leinaba honaba haukhre haina official amana phongdorakli Khuchu khutlai sing thinganaba matam sangdokhrei Manipurda English singani kulhumdoi me ahumdagi thorakliba irang asida lut tawduna aina yadaba mawngda miyamarakta leiriba khuchu khutlai sing Manipur gi governor na numitare ni matam thaduna mari nene basingda thingalaknaba khanghan khiba adu ngarang matam loikraba matungda amuk hanna March ki tang 3 ki nungthel pung 3 fawba amuk hanna khuchu khutlai sing thingalakpa yabagi matam sangdokhrei Directorate of Information and Public Relations na thokpa cherolamana haukiba tang kundagi ching amasung tampaki miyam maru oina naha singna lut tokhiba natraga lona yadana pairiba Nongmei amadi Maru sing numit tare nigi matam piduna manaknapa police station outpost security force ki camp da pikhalangnaba khangan khiba gamari lenana miyam nasu positive oiba pakhum pirakhi Hairiba numit asidagi hendoktuna karigumba lotuna khuchu khulai sing pairamba thengnarabadi aingi oiba matik chaba thabak lokhatkani makha tana lamdam asida ing tapa puraknaba tongan ba maphamda security force na thi humbagi thabak leptana chathaki kani hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu Kna-B Mari Farai Kangpokpi police amasung CRPF ki apunba team amana lona thingkraba lalolup Kna-B gi cadre Mari Farai hari police tagi phangba paw amagi matung inna Kangpokpi district police ki SP gi miyeng makhada CRPF A 155 amasung Kangpokpi police na farba miyosing adudi Kangpokpi district ki manung chana laiba Faizol village tagi lungawsham kibzen chahi kunmapan apopa saikhohaw kibzen Invenezer village tagi Latminlal kibzen chahi kunmanga Chalbung village tagi Sakmilun Tuiboy chahi kunmari apopa Letmang Tuiboy amadi Luang Songon village tagi Thangolon kilong chahi kuntaret apopa Sonkhotang kinglong kawi hari makoi sing adu ahanbagi oina wahang pahang chathabada Kna-B gi ngogo kibzen Alice Jomin kowa miyoi amagi makhada thabak tawbani haiba khangbangamle hari Lam ekar yangkhaida tharamba popi pambi sing yanthatkre BJP lengak leiringai matamda lamdam asidagi mayai kabat nisa sing marufangna muthanaba war of drug ki khongjang makha taba khongjang oina ngarang Kangpokpi district ki cycle police station gi manung chanba somphung village ki lam ekar yangkhai romda pakshana tharamba popi pambi sing Kangpokpi district police CRPF forest division Kangpokpi amadi SDC cycle gi apunba kangbuna yanthatuna mangan khre hari Loinana popi pambi sing yanthatuna mangan khiba aduga mari leinana police na case amasu lokhakhre hari
National Highway 137 da lam khopchinduna structure nifurom saramba thingnare. National Highway 137 Imphal Jeribam lambi gi Tamenglong Khongsang lambi paringda Loyalam mongda lam khopchinba amasung structure sing sagatpa sing khangdoknaba ngasidagi hauna drive chathaba haukhre. SDO Tamenglong Police ki OC yauna NHIDCL PLU Tamenglong PWD amasung PHED gi mihut singna National Highway singi paringda which of right of way lansinduna Loyalam mongda structure nifurom sagalamba thingnaki. Hariba Thawong asi National Highway A 2002 gi matung ina chairak phangningai oi hairaduna drive asi hayeng phawa chathaki gani haina mari leinaba officer singna phangdorakli. BJP na Manipur fibam chahandre haina phangdorakli. Manipur da president rule thamlakhiba asi Manipur da lengak pairiba BJP gi MLA singna pukchal khojal tinadabdagi oilakhibani haina Manipur Pradesh Congress Committee MPCC na phangdorakli. Wafam asingasi BT Rota Laiba Congress Bhavan da pangthopa pamishinga unaba amada MPCC ki Vice President Hareswar Goswami na phongdokhibani. Ngasigi paugi mifam aduda wafam asi phongdokladuna Vice President Hareswar Goswami na makhata na phongdokhibada Manipur da suspended animation leiriba matam asida lamdam asigi miyam na pamliba lengak ama athubada lengak semnabagi Masing suna leiriba BJP gi MLA singna mari lenaba singda claim tauba mathautai matam amada lamdam asida Congress na lengak pairingai matamda oiramba Manipur gi phibam aduga hauzik Manipur da BJP na lengak pairakpadagi chahi khara asida oiragliba phibam sing yengnabada yamna khenaba legani BJP na Manipur bui yamna phibam chahanre haina maral sikhi Etina khulai khusina khiba nongan baga kukina nongmei kapsilak leba asi hayeng mak phaduna action logadabani haina Robin mangang na phongdokhrei. India government amadi Manipur gi governor bu yamna ikai khumnaba utuna arambai tengol etina pairamba khulai khudima khusina khraba hek nongan baga ngasi kukina Kongba Maru Laiphamda nongmei kapsilak tuna law khongduna torokpa asida India government amadi Manipur governor na kari action kuki da logadori haina arambai tengol gi PRO Robin mangang na social media da thadorokpa post amana hanglakli. Post asina makha taribadi ngasimak hayengmak kuki mathakta action lokhatuna fagadabani madu ngamdragadi maitei da namthak tawani haina logani nakhoina ngak senba ngamloidaba oiragadi central amadi state forcing loina interfere tawbirakanu aikhoida kihanbirakanu free thabiro aikhoisu amuk lakpara phoibra chapchana tawnarage haina su phongdorakli KCP OWG gi lanmi ama fare Manipur police ki kangmuna lamsang area dagi KCP OWG gi lanmi ama su fare hari Faraba lanmi adugi mamingna mayang lambam Prem Kumar Elias Manau chahi kuntaret kawi Imphal West District ki Kachi khun mamang laikai dagini mahapu achamba wahang pahang chathabada lamsang area da leiba miyam dagi sel khaibada chemabani haiba khangmangam lei mangondagi mobile phone ama lupa chanigani phu yawba wallet ama two-wheeler ama fagalei Fagalaba polam sing aduga loinana makha taba logi oiba thabak laukhanaba lamsang police station da Khusinakre hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu Aroibada Maru eba pau amuka hana pizari Kongba Maru Laiphamda kukina nongmei kapsilakre Manipur gi luchingba singna tumina leishenba matamna tre haina lupna phangdorakli Arambai tengona khuchu khutlai sing mari leinaba singda khusinababu hanagi CM na thagalakli Kangpopi da posting taba police personnel singna illegal tax pidanaba SP na notice thokhrei khulai thinganaba matam sangdokhrei Matang asida Loyalam E-PAO na ayuki pau piba loizari tabiri ba khudimako amuka hana khurujari